ꯈꯨꯔꯨꯝꯖꯔꯤ SKTV News ꯄꯨ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ OLIVIA ꯇꯈꯦꯜꯂꯝꯕꯝꯅ ꯇꯥꯔꯥꯝ ꯅꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ ꯁꯥꯟꯇꯤ ꯊꯝꯕꯤꯌꯨ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯃꯗꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯃꯈꯜ ꯑꯃꯠꯇꯗ संदोक्न पिजरी शांति थंबियु मणिपुर की इंटीग्रिटी अमदी अपुनबगी सक्तमदा मखल अमतदा सोक्तनब थबक तौरकनी हाइना होम मिनिस्टर अमित शाह ना अपील तौरई हाइना एन बिरेना पाउदम लखरे ngasi न्यू दिल्ली दगी मणिपुर की MP सनाजाउबा लैसेंबगा लोइना होम मिनिस्टर अमित शाह उनरब मतुंग हलकपदा पाउमी सिंगा उनबदा वाफम असी हानागी चीफ मिनिस्टर एन बिरेना फोंदोरखिबनी Infal International Airport ta thunglabaga paumi singa unabada N Birena makha taraduna MP Leisemba Sana Jaubaga Mahaka Union Home Minister na kaurakpadagi chatlubane Delhi da hek thungbaga numidang athengba pung 12 tabadagi ahingi pung amarom taba fauba wari sanake mathangi numitta so nungthalgi pung 3 dagi pung 3 makhairom taba fauba amuka hanna unaduna wari sanake Salamdaida Miyam da Hairamba Wafam Singh Manipur Giban Irang da Lanjen Naraktuna Sangzafam Lauduna Lairiba Imung Singh Mayum da Hanjil Hannaba National Highway Thingliba Se Handoktuna Free Movement Lainaba Wafam Pukatuna Wari Sanake Union Home Minister Nasu Wafam Singh Yamna Lumna Lauduna Take Hauziki oina Manipur da Santi Thamnanaba Hotnasi State ki integrity apunbagi saktam da hiram amatta da kaidanaba mahakna thabak paikhatli haina paudam ke Union Home Minister na tawgadaba thabak khara sinabirei madudi hauzik hairaroige tapna MLA sing CSO sing ge leader sing mahairoi lup sing ge leader sing amadi atai leader sing ga punna khanaraga Manipur da tung koina chatkadaba waroshin ama puraknanaba hotnaba haure masida miyamna hingsa yaudana saruk yaduna sangsinminasi haina appeal tawke Union Home Minister na tuntoresi Santi aduga tawbayaba Manipur ki Sktv'S makhala madada Manipur ki apunbagi saktam Sktv'S lairiba indigenous population sin leminariba jati puna maksig amata Sktv'S gi lambi do fazana tawrakani aduni haringe santi maintain tawnaba haidana appeal tawrai lairiba civil society mayam puna mak adagi honorable elected members sing adagi imai ben sansthan naharor puna mak leader tawga koi thanarga once for all Manipur ki solution daba the home of the Punjabu, Tamna, Hore, Aduna Maduda Prazamiana, and Santi Lina, violent Gautana, and a democratic with Monga, Sanjan Minasi, and Malikana, Asakagi, Philippi, and clearly. Manipur is highly opposite. I'm at the Kaihan with the Manipur, I even swallow having experience. So, like with the people, another should be regular. Imphal East District ki manungda leiba lengaki amadi lanai gi mahai sangsing hayeng June 12 dagi mahausagum hangduna lairik tamba haunanaba district asigi DC Dr. Nivedita Laiden lakpam na khujek piduna order ama thokre ngasi thorakiba order aduda Zonal Educational Officer Zone 2 Porompa na chathakiba field inquiry report amagi matung inna mahai sangsing mahausagum hangdukna ba fere pasi laurakpani hairi Order asina makha taraduna district asigi journal officers mahai sangsing gi principal amadi headmaster na order asigi matung ina matik chaba thabak paikhatna ba khanghalakli Ising nungset amasung ichawgi matung gi fivam yengsilaba matungda hayengdagi hauna Imphal West District talaiba government aided amasung private school sing amukhanna thong hangduna mahai tamba hauragani hairi
Imphal West ki DC Mayang Langbam Rajkumar na thokiba order amagi matungina ichauna sokhan kiba dugi matung yengsinbaga loinana khongthang ase paikhatpani mahai tamba haugadoriba siga mari leinana school singi head singna school gi mafam sing luna na thamgadabani ZDO singna numit khudinge education as the report lankhalakadabani amadi oirakpa yawa fibam singi matangda mikopna hom singna yengsingadabani haina shu order asina khanghali Kumzaing lisinganiga kulhumdoigi May ahumdagi thorakliba irang yauna lamdam asida thokliba makhal makha kayagi thaudok singna sokhalaba miyamgi damak center na lupa crore lisingamagi special package ama athubada pigadabani haina CPI Manipur State Council gi former secretary Laisram Sotin Kumar na phongdokre BT Road ki Rup Mahal Tengta Laiba CPI Manipur State Council gi office tangasi pangthokiba pawgi mifam amada Laisram Sotin Kumar na phongdokibada Chahi ani helaba irang asida mioi kaya laikhidre kayana lanjena duna leiri chingkhong chingya da leiriba khunja sing kham thengna ware amaromda ising ichau thoktuna mioi kaya leifam leitabagi awabasu mayoknari masigi mathakta ban blockade na amuk summit londa chauna sokhale maramaduna Manipur miyam gi damak akhannaba package ama athubada pifam thoi haike Sotin Kumar na makata na phongdokibada Manipur gi fibam asida Prime Minister na ngasi fawa laklaga yengsinba leitre amaromda lengak sembani haiduna lengak semnabani haiduna kaichel kabugum MLA singna center da chatli madugi mahutta luchingba ama khallaga lengak semlage haiduna cherol pisundana claim tawgadabani adubu ngasi fawa ngamdri miyamgi thaudang puba ngamdaba BJP lengak amuk hana lamdam asida thamlagumsi haike Irang ama thokpaga internet service thingzinbagi hainabi ama leiriba asi thadokadabani haina shu Sotin Kumar na taksinki ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯑꯆꯧꯕ ꯆꯦꯂꯦꯟꯖ ꯑꯃ ꯂꯥꯛꯏꯕ ꯋꯥꯐꯝ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯁꯤ ꯈꯨꯗꯛꯇ ꯌꯥꯝ ꯅꯤꯡꯊꯤꯅ ꯄꯣꯂꯤꯇꯤꯀꯦꯜ ꯗꯥꯏꯂꯣꯒ ꯇꯧꯅꯔꯀꯥꯟꯗ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯗꯨ ꯁꯦꯟꯇꯔꯅ ꯑꯆꯧꯕ ꯗꯥꯏ ꯂꯧꯒꯗꯕꯅꯤ ꯑꯄꯨꯟꯕ ꯁ꯭ꯇꯦꯠꯀꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯁꯦꯞ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯊꯨꯕ ꯊꯕꯛ ꯁꯔꯀꯥꯔꯅ ꯄꯥꯏꯕꯤꯌꯨ ꯀꯦꯟꯗ꯭ꯔ ꯁꯔꯀꯥꯔ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯕꯗꯤ ꯅꯨꯃꯤꯠ ꯃꯉꯥꯅꯤ ꯇꯔꯥꯅꯤꯒꯤ ꯃꯅꯨꯡꯗ ꯁꯣꯂꯨꯁꯟ ꯑꯃ ꯏꯔꯥꯏ ꯂꯥꯏꯅ ꯄꯨꯔꯛꯄ ꯌꯥꯕꯅꯤ ꯉꯁꯤꯐꯥꯎꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯅꯤꯄꯨꯔꯗ ꯈꯣꯡꯒꯨꯟ ꯇꯥꯔꯗꯦ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯋꯥ ꯑꯝꯇ ꯉꯥꯡꯗꯦ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯇꯨꯃꯤꯟꯅ ꯃꯝ ꯑꯣꯏꯅ ꯂꯩꯁꯜꯂꯤ ꯁꯤꯒꯨꯝꯕ ꯕꯦꯕꯁꯊꯥ ꯀꯌꯥꯁꯤꯡꯁꯦ ꯑꯩꯈꯣꯏ ꯄꯦꯟꯗꯦ ꯃꯣꯏ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯌꯥꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯖꯣꯏꯟꯠ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯃꯒ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯋꯥꯐꯝ ꯀꯌꯥꯁꯤꯡ ꯑꯁꯦ ꯀꯨꯞꯅ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯣꯄꯣꯖꯤꯁꯟ ꯔꯨꯂꯤꯡ ꯇꯤꯝ ꯑꯃ ꯁꯦꯝꯃꯀꯥꯟꯗ ꯑꯀꯨꯞꯄ ꯔꯤꯄꯣꯔꯠ ꯑꯃ ꯂꯧꯔꯀꯥꯟꯗ ꯁꯤꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯄꯥꯏꯈꯠꯂꯛꯐꯝ ꯊꯣꯛꯇ꯭ꯔꯥ ꯃꯗꯨꯁꯨ ꯇꯧꯗꯦ ꯗꯦꯜꯂꯤꯗ ꯁꯨꯝ ꯍꯟꯖꯟ ꯍꯟꯖꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯀꯧꯔꯛꯄꯒꯤ ꯋꯥꯅꯣꯝꯕ ꯆꯠꯄ ꯑꯃꯗ ꯀꯧꯔꯛꯄꯒꯤ ꯋꯥꯅꯣꯝꯕ ꯆꯠꯄ ꯁꯨꯝꯕ ꯕꯦꯕꯁꯊꯥ ꯀꯌꯥꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯊꯥꯖꯗꯦ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯆꯞ ꯆꯥꯅ ꯗꯥꯏꯇ ꯂꯧꯕ ꯉꯝꯗ꯭ꯔꯕ BJPꯒꯤ ꯂꯩꯉꯥꯛ ꯑꯁꯦ ꯃꯁꯤ ꯑꯃꯨꯛ ꯍꯜꯂꯛꯄꯒꯤ ꯀꯔꯤ ꯀꯥꯟꯅꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯐ꯭ꯔꯦꯁ ꯃꯦꯟꯗꯦꯠ ꯑꯃ ꯇꯧꯔꯀꯥꯟꯗ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕꯗꯣ ꯃꯗꯨꯗ ꯆꯞ ꯆꯥꯅ ꯂꯩꯉꯥꯛꯄ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯑꯅꯧꯕ ꯁꯔꯀꯥꯔ ꯑꯃꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯅ ꯑꯩ ꯑꯍꯥꯟꯕ ꯊꯝꯖꯅꯤꯡꯏ MLA singna hingna lengak semba ngamdaba amasung lamdam masibu kannaba honakhiba arambay tengol yauna khul ngakpa singbu maral ama natraga ama pisinduna fazen pusinbagi thabok thawong yaning de haiduna ngase Bishnupur district ta masing yam labanupi singna khongtlak chatkre district asigi manung channa leiba khul kayadagi lakpa masing yam labanupi singna Bishnupur kaithel da wakat mi form laba matung miyam aduna Bishnupur gi SP office lomda khongchat ama lakhi tungda SP office mamang yoram daidagi mamai leiduna Bishnupur kaithel da amuk punki miyam gi khongchara du saruk gya khiba miyambu luching khibi KH Jayana phongdo khibada MLA sing nga se fawa leiba ki irang asi kari oina khallibage masing suna leiriba MLA singna mapung fawa lenga kama semba ngamdaba haiba se miyambu apangba sibani President rule gi makhada governor na state asigi lengak lon gi chukli pairiba si pamdre Manipur amadi yelhomi masak khangdaba governor Manipur thadok hankibana fare amaromda lamdam asibu kannaba thawai thadokpa pamudana thorakhiba arambay tengol gi yauna khul ngakpa sing maral pisinduna fazen punsinba tawriba si athubada lepkadabane miyam gi mayokta adumak thabak tawraklabadi ngasi sangsaliba khongjang asidagi hena kanba mama oibi singna changsilakani haiki
Ising isaugi waraba matam asida makhong popthok laba phawbada masa naraba phawbada miyam gi damakta hona zariba arambai tengolbu terrorist ki type ta criminal ki type ta sarkar sina ubi base athuba matam da topiyu aikoi gi banna se arambai tengol na ban tawbana te ima singna tawbani ngasi tawriba dharna rally sisu arambai ga mari amata laina de aikoi isa na individual oina thokjaraga icha sing phabada yaroi mama aikoi su phagadabani machan aikoi su Bani Haibagi Kongjang Dune Equina Sanction Zaribasi, Manipur gi history Kangdaba, Governor Manipur da Labigano, Atuba Matam da Tapigo, Manipur da Magi Mapam Late, Maitei Kanano, indigenous people Kanano, Kangdaba Governor Duna, Equigi Langa, Oibayaroi, Aduga Equi Maitei Macha, Lady Emily Singzina, Sarka Sembangam Dragadi, Atuba Matam da Pam Tadopio, Karigumba Pam Tadopirecta Bataragadi, Lady Ima Singziga, Akan Kongjang Tanchela Pamatamda, Adom su Ikai Benangani Haina Mediagi Tongda in Haizari. Manipurda Arambai Tengol na kaukiba numit tarani gi banna maram oiraga amadi National Highway 37 gi mafam kayada nong chubana chingning khai kiba thawdo kayadagi lambi asida fauna dan leirakhiba du ngasi chathok chasin yakre heri. National Highway 37 lambi da Joribamdagi Imphal tamna pochai puba gari sing yauna ngasi ayuk anganbada security gi cheksin thawranga loinana Imphal gi damak changlakre heri. Thau puba gari ni fugamari atai tongan ba chana thakna ba polam sing puba gari kuntragani thoi punna gari humfutara taruk changlakre heri amaromda Imphal dagi ahang ba truck kaya amasu Joribam gi damak ngasi ayuk Imphal thadokre. President's rule gi administration na internet amasung mobile data service thingjin khibadagi internet samning badagi chahi nauriba nupa macha ani koichat chatpada awa maisa langlam gadore pawasigi matung inna ngasi nungthil pung anirom taba matamda Bishnupur district ki manung chenna ningthaukhong awang ward number 13 amasung ningthaukhong awang khuna ward number 1 dagi nupa macha ani ngasi mobile internet samnanaba internet fangba mafam thiduna asum chatkhibada leimatak lambi gi charoi khulen lomda sangsin kibani hairi maduda atopa khunda thabak suba chatluraga halakpa miyoi khara thengnaduna mafam hanglakpada makhata na hena changsalurabadi khudong thiba nangba tare haiduna puraklaba matung Arambai Tengol gi unit 32 gi matenga loinana imung manung gi miyoi singda tek takaidana sina kibani hairi. Handak Manipur da thokiba ising ichawna maram oiraga yum kaina chingba chawna akayatoi nangkiba khurai esige khurai haikrumakhong khunja singgi yum ACS gi MLA leisang them susindrona magi senpham puthoktuna pakagi yum sagatpagi thabak haukhre mafamadуда yum sing sagatpagi thabak thauram sing ngasi MLA susindro masambangna hakthengna chatuna yengsinki yengsin khongsara duga mari leinana MLA susindro na paumi sing da hai ising ichawna pulap chenthakhraba khurai haikrumakhong da yum nipan hauzik sagatpagi thabak chathari atopa yum singsu second phase ta sanana bahona ragani hauzik sagatliba yum nipana se numit mangani gi manungda sabolo sinduna yumbu da khusinna ba honabani adubu thabak suriba singna khara tapkhibadagi numit taret nipani gi manungda loisinba ngamgadaba mali laibak thiraba yum sing asidi mahakna saragani aduga yumgi awat apa singsu Red Cross Society na mateng pangani haibagi pau pirakhiba leikhe maroina haikrumakhong da sagatliba yum masigi mathakta ahenba yum amada changdaba yadraba singsu ngamlagadi hapchinanaba pandam thamle laibak thibadi khurai ACG Turel Mapan Singh semgat sagatliba sing ase Manipur lengak amadi India lengak tagi funding thadarakhiba leite amadi hauzik sagatliba retaining wall asisu local area development fund dagi khara ahenba hapsinduna ahenba retaining wall sagatnaba khanaragani haike laibak thiraba Missing Yums with the Aina Sabirani, a Red Cross Society, and Moina Tripolin, PB, the Hopi, the Mam Honabira, the Moina Sotum, put Kuris item, have that Saki sing to Novi items, Harati, Moina Mating, Pangakani, Habagi, I want the Pau, the PB Pole, at the Wahogi, Lekai, at the Gimayan, Soina, Mating Panganadua, was it Tumnanaba, Kanton later, since Jokoina, Saring, I say, a Yorki, Hoikrata Hosira, not the Mindi, Hoi Canary, toilet kiss, say a low cost sanitation, and a Hoigi, plus Bharat mission get a Saba design. But the Kitans of Tolaga, toilet plus bathroom, Hoi Masigi, Nipan Chigona, Hoi Musan, never give.
प्लान तौरी अमरोंग थोंग तू हाइबा ई केंद्र कायरंग थांगनाबा सिगिजे हाइक्रू होंगजे सिददी ईश्वरना चानबिरगदी थोरोय खाले हुजुजु थबक सुरी अखोय लेबाक थोलिसि ममांग दो उबिरिसिनि लेबा कन्ना थोलिब्रि हुजुजु से फुट अहुंगी चांगदा अनि देन अहुंगी चांगदा लोय वांखलकदोइन अना हुजिदि बन सिस्टम से मखादा लंबीम लेरने सिदे लंबीम लेरने अदुई मथदा फुट मरी मुपाकवा बन अवांग ममगा लेरने इचाउ मायुकनरिबा मियामदा नापसागी चेंग चांग हंथन पीरे हाइबगे वाकत लाखले खेत्रिगावे सिगी मनुंग चनबा टॉप मखा लेकाइदा लेबा नापसागी सॉफ्ट नंबर 97 न कोनबा मफम सिंगदा मियामना फंगदबा चेंग सिंग फंगद्रे हाइना मरी लेनबा सिंगी पुंगनिंग सिंग सिलखले चेंग फंगद्रे हाइरिबा मफम अदुगी मियोय सिंगना फोंगदोरपगी मतुंग इन्ना हौकिबा चही इंग्लिसिंग अनि कुनमरीदा था निपानगी फंगफम थोकपा चेंग फंगदबा मियोय कया लेरे चलिबा चही असिगी फेब्रुआरी मार्च अमदी अप्रैल थागिसु पिथोक्तना लेरी अमरोमदा इम्फाल ईस्ट डिस्ट्रिक्ट की मनुंग चनबा इचाउना सोखलबा तोंगान तोंगानबा मफम सिंगदा लेरिबा मियोय कयासु चेंग फंगदबगी अवाबा मायोकनरी चही असिगी मे अमदी जून थागी चेंग पिथोक्लबसु हाना पिरंबा चांगदगी हंथना पिरकपदा पेंदबा फोंदोकनरखली प्राइटी हाउस होल्ड कार्ड पाइबा सिंगदा मी अमदा चेंग केजी मंगा पिरंबा अदु केजी अहुम खक पिरखी हैरी AAY गी सु चेंग केजी कुन खक्तमक पिरकपगिदमक मियामना पेंदबा फोंदोकपगा लोइनना इचाउना सोखलबा मफमदा चांग हेना पीबगी महुत्ता चांग हंथना फंगलंबा हाना फंगलंबा चांगदगी हंथना पिरकपा असि यानिंगदे मसिगी सुमथक्ता जुलाई अमदी ऑगस्ट थादगी चेंग चिंगथोखरे हाइबगी पाउ फंगले अदुबो हौजिक फाउबा चिंगथोखिबा चेंग अदु पीबगी वाफम लेट्री हैरी One Nation One Vote One Nation One Ration Card की मतुंगदा इंडिया दा अहानबा ओइना युम ऑफिस अमदी गाड़ी याउना सेक्टर खुदिंगमक्ता एयर कंडीशनर AC अमदी ख्वाइदगी नेम्बा अमसुंग ख्वाइदगी वांगबा टेम्परेचर की चांग अमत्ता ओइना थमगदौरी हाउसिंग एंड अर्बन अफेयर्स के यूनियन मिनिस्टर मनोहर लाल खत्तरना ngarang लाउथोखिबगी मतुंग इन्ना एयर कंडीशनर खुदिंगमक सेल्सियस डिग्री कुनगी मखादा थंबा याहंदबगा लोइनना ख्वाइदगी वांगबा टेम्परेचरना सेल्सियस डिग्री 19 की मथक्ता सेट तौबा याहलोइदौरी हिरमसिगा मरी लेनना अनौबा प्रोविजन अमाथुबा मतमदा इम्प्लीमेंट तौरगनी हाइरी मसिगा लोइनना हाना कनागुंबा अमना सेल्सियस डिग्री 19 की मखादा इंहनबा ngamlamba aduga celsius degree 19 gi mathakta asaba lawba yaramba adu yaroidori official gi matung inna hairiba khongthang ase india da honglakliba ai ngasagi chang sabagi chang wangkhalakliba amasung cooling device sing demand tawbagi chang hengalaktuna mai season aba hengalakiba ase gi yenglaga mai season abagi chang hanthahanba khanghaudana electricity gi demand tawba thingnanaba amadi consumer sing da power bill hanthahanabani hairi Manipur Women's Federation MWF के अनिरक सुबा मपोक कुमोन थौरम ngasi thongju boroi makhongda leiba lopasigi mayai loisang amasung district single leiba loisang singda pangthokre lamdam asigi tangdu leita daba fibam amasung handak thokiba ising ichauna maram moiduna miyamna thengnariba awaba sigi yenglaga chamna thauram pangthoktuna lamdam asibu kannaba honnabada leikidrabi singi mafomda ikai khumnaba utki Mapo kumonga mari lainana ima leiba kannanaba aikoi apunbagi pangal sagat minaduna khongphom jet na leminasi haina lup asigi maikei digi pausilakli Ningthau sana zawba laisembagi midyang makhada ngasi angom ningthau poraito na luchingduna sana konung utra sanglenda ngasi sana mahi cheng hongbagi thoram pangthokre sana mahi cheng hongbagi thoram asi chahi cha kayagi mamangdagi maitei leibak asina hek khundarakpadagi inga thagi taramangani panba purnima numitta pangthoktuna lakpa laigi thoram amani Asi yaikoroba introduction numit inga thagi milisida sana kun tra sanglenda su intuk sana mahi cheng hong ki thoram kai nazarba ingthau ningmoina panjarabada sana jawba lesimgi miyeng khada tra sanglenda sinduna cheng hong ki thoram pangkok sari hatak sahigi oiradi eba ki oirani phibam si yenglaga yamna samcham noina pangkok sari haina eba miyamda
Chahi chamaga ahum suraba None district ki Longmai khulgi khunbu Khuidilung Duangangmai ngarang mahaki leifam Longmai part 4 Pisland da leikhitre ngasi mapung faba ikai khumnabaga loinana leiron chatkre Khunbu Khuidilung Duangangmai masagi anabana maram oiduna ngarang leikhidabani hairi Longmai khuntak Simbutlong da kumja Englising amaga chamapun kunithoigi Mars kitang amada pokhiba Khuidilung Duangangmai gi mafamda ngasi Naga National Workers Sing Luangmai area CSO Singgi luchingba sing Church amadi Dharmagi luchingba sing yauna miyamna mapung faba ikai khumnaba utuna aroiba oina leiron chankhi Leikhidraba khudbu asi Naga Nation Council NCC gi Ranapyu oirambata natana None district ke chawkhat thaurangi damag lam kathokpa yauna thabak kaya tawramkhe leiron chanbagi thauramadu nungba ACG MLA Dinganglung Gangmai Leikhidraba Professor Gangmumai Kamai gi imung manung amasung Jalarung Inpui gi luchingba sing su sarukyakhi India ki Prime Minister Narendra Modi unaba lakpa miyoi khuding RT-PCR test tawdrabadi yadre haina India Today TV report amana phongdorakle Khongthang asi leibag asida hojik gyangna sandorakliba COVID-19 gi case masing asi lising taret ngasi sukhibadagini haire report asina makha taraduna Union Health Ministry dagi ngasi fawbagi report ama thadorakpada leibag asida haukiba pung kunmari da COVID-19 gi anauba case chahumga taruk thingnaki loinana leina asina miyoi taruk leikhidabagi pau fangki haire Elon Musk ke Starlink satellite internet service haunana ba hauki bachayol da license phangkraba matung lakliba tha ani fawgi manungda India da Starlink ke satellite internet service hauraba yai haidi masigaloina na company asina Indian market ki damag mamal lep ki bagaloina na mathau tawa device ki mamal lupalising kuntra gu humdoi oigani aduga unlimited data plan ki mamal na tha amada lupalising ahum oigani haidi haurakpagi oina company asina Complimentary offer oina tha amachupna trial period ta piduna changyeng tawhangadori India da pigadoriba Starlink service ki mamal asi yumthangnariba leibag Bangladesh amadi Bhutan da shu chap manana fanghangani hari Manipur Amateur Boxing Association Mabana Sillaga Kumal Lampak Boxing Arena da thasigi taratareti kunithoi fawba state level boxing championship inglisingani kunmanga pangthokani haina leplamba adu hojik state asida oiriba fibam asina maram oiraga matam kaktana yaithokle hairi ngasi association asigi general secretary PH Dhananjit na khudjik piduna thadorakhiba cherol amagi matung inna chahi asida Thailand gi Bangkok ta pangthokadaba Asian Boxing Championship ki damag India gi team sem nanaba National Trial Selection ama Maharashtra gi Pune ASI da pangthokadaba asida sarugyaru bagi damag Manipur gi oina su thasigi kunithoi da Khuman Lampak Boxing Arena da pangthoklagani chahi kunithoi makhagi nupa macha amadi nupi macha na pangthokadaba trial selection asida chahi taramapandagi kunmathoi fawbangi manungda leiba tongan ba wet kanglup ki nupa amadi nupi boxer singna masa masagi mari leinaba che chang original birth certificate Aadhaar card passport amadi S certificate na chingba purakadabani lakliba jun kunmathoi gi ayuki pung mapandagi hawbani aduga numit adumaki nungchil pung ani dagi manga fawna wet ongani trial asiga iroinana REC Combined Talent Hunt Inglisingani Kunmari Rotak amasung World Boxing Championship ta gold amadi silver medal Laurakraba Singh gi oina akhanaba Mabagi General Secretary da report tawranaba khangalakli District Sports Association DSA Bishnupur na senduna Mini Stadium Bishnupur da chatharakliba taragani palak suba N Balananda Singh Memorial Second Division Under 17 Boys Football League Inglisingani Kunmari Kunmanga Matam Khara Lepluraba Matung Thasigi Tarahumdoidagi Makha Chatharagani Hairi Ngasi DSA Bishnupur gi
Convener Oinam Subhat Chandra na Thadurakiba Cherolamagi Matung Inna Thasigi Tarahumdoigi Nungchilgi Pung Ani Tabada Taida Taubul Amadi YSWA Utlauga Ahanba Ground the Sanaragani Loinana Numit Adumaki Nungchil Pung Ahunga Minute Nifu Mga Tabada Regular Football Coaching Center RFCC Kaino Amadi Isog FCga Anishuba Ground the Lamba Taunaragani Hairi Loisalakpada maroiba pausing amuka hana pizari. Santi Thambiyu Manipur gi integrity amadi apunbagi saktam da makhal amatada soknana ba thabak tawrakani haina Home Minister Amit Shah na appeal tawrai haina and Birena Fongdorakli. Tangasida bulletin asi loisanjare Manipur miyamgi punsida khwaidagi hena maruiba state asigi leibag asigi amadi malemgi e pausing gidamak SKTV news po meeting taduna leibiu pumnamak po amuka hana khurumjari